थाइना ममांगैदा लुख्राबी ममा मचा लेरम्मी नोंमगी सिंग चलुरगा लौसिंग कुमुरगा नोंमगी चारा तांजदुना चाजरम्मी लुख्राबी ममा मचाना लेरिबा लम अदु नोंग तादबन मरम ओइदुना इकंग थोक्तुना इसिंग यामना वारम्मी लम अदुगी निंगथौना लैबाक लैबाकी हैरा हैरबा माइबा पांजी कौदुना नोंग ताननबा लाइटिन खोरमदुना थौ तौरबसु नोंग सुंता तारमखिदे मरम अदुना हाइरिबा लैबाक असि इसिंग फंगदबना खम थेंगना वानरम्मी नोंमदि लुख्राबी मचा अदु थकननबा इसिंग थिबा थोरकलम्मी उचिन्ना चिन्ना इरोय कोम अमदा इसिंग खरा तुंगगा लैबा थेंगनखि इरोय कोम अदुगी इसिंग अदु तपना कंदुना सोकलगा लुख्राबी मचा अदु मफम अदुदा ngaihak potharammi lukhabi macha adu lamsang lakpagi waraduna uirum pothari ngai duda nakanda iroi khongul amada hangoi matai manau wari saba mahangna taramkhi hangoi nupi na hairammi nupa aibu kumtha sujilakle isa sisu lumbana loire aibu ising asida amuktadi puthabiune mafam sidadi इसिंग लैतबनिना इचासिंग अदो करमना हिंगनी नुपी मदुगिदमक करिसु वारुनु नोंग सोइदना तारदबनिने नुपा असुक कुइना नोंग तारक्त्रबसिदा करम कांदनो नोंग तारकदौरिबसिबो सोमदना हंगोई मतै मनावगी वारी अदु लुख्राबी मचा अदुना मुन्ना तारम्मी नुपी थाजदब तौगनु आइसु इसासिंग अदो उनिंगली बनीने येंगो निनी हुमनीदा ngairabani nong tadoribase lakliba leibak pokpa numitki ayuk pung mapan chap chana nong taradabani nupa adudi kayam tagani nongdi yengo ningthaugi konunggi dari thumgadaba kap ama watpa phawba nong chugadoribani ne asumna hangoi anigi wari adu lukhabi macha aduna taraba matungda mayumda halakle lukhabi macha adu mayum yaubaga mamada asumna hairammi ima ngasidi ningthaugi konungda karuso karigino ibungo imabu konung karuso hairisibo ima iningthauda asumna haibiyo ichanu pana leibak asida ising ikang thokbagi wari base कोकननबा नोंग ताहनबा ngamgani haina imanane amukta haibirucho ibungo karino nangna haribasibo ningthaugi chairak phangani khangdabra asumna mama macha wari sanarammi lukhabi macha aduna mamada hangoi matai manau anigi wari adu loina tamammi asumna macha nupa aduna haimanbadagi mama adu chak chaba toklaga konung karammi lukhabi adu ningthaugi konunggi sanathong yauraklammi ningthaugi thongsangba sing aduda lukhabi aduna iningthau amukta unajagi haijabadagi thongakba sing aduna ningthaugi yathang laururaga ningthaugi mitin phamda lukhabi adubu changhallammi ibema nahangna aigi nakta lakpabu kari hainingba leibage iningthau ननाइना लाक्सरिबसे लैबाक असिदा इसिंग फंगदबगी वानरिबसे मसी कोकनबने हाइदुना लाक्सबनी हाइनिंगलबदो अदुम हेक्ता हायु इनिंगथौ ननाइ लुख्राबी आइगी इचानुपा पंडित अमलै महाकना नोंग ताहनबा ngamgani हाइना हाइजब लाक्सरिबनी करी हाइबा नोंग ताहनबा ngamgani हाइबा कना कना लै हौजिंगमक लुख्राबी असिगी मचानुपा पंडित अदु पुरउ असुमना निंगथौगी याथंगदगी लुख्राबी मचा अदुबु कौखटलुरे इबुंगो पंडित लैबाक असिदा नहाकना नोंग ताहनबा ngamgani हारिबसे मसिबु चुम्ब्रा इनिंगथौ अचुम्बा वाफमनि निंगथौ आइबु करेमनबदी नतेको लैबाक कया कयादगी अफाव अफावबा पंडित कया लाक्तुना येंगलबसुने नोंग ताहनबा ngamdana माइथीदुना हनखिबा ngaktani करिगुम नंगना ngamdaba taragadi nangbu angang olhanba nasana yarabra इनिंगथौ ननाइ सोइदना ngamjagani
ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯏꯅꯤꯡꯊꯧꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯑꯗꯨ ꯇꯔꯥꯝꯅ ꯂꯧꯖꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯣꯡ ꯇꯥꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤ ꯀꯔꯤ ꯄꯣꯠꯂꯝꯗꯤ ꯆꯪꯒꯅꯤ? ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯃꯛꯇꯤ ꯅꯣꯡ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯁꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯄꯟꯗꯤꯠ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯊꯧꯔꯥꯡ ꯇꯧ꯫ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯛꯇ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯁꯨꯅ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯁꯣꯟ ꯁꯣꯟꯖꯜꯂꯦ꯫ ꯑꯗꯨꯒ ꯊꯥꯡ ꯃꯇꯣꯟ ꯑꯇꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤꯟꯅꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝ ꯐꯪꯉꯦ꯫ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯀꯔꯝꯕ ꯀꯥꯟꯗ ꯇꯥꯒꯗꯒꯦ? ꯏꯅꯤꯡꯊꯧ, ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯅꯣꯡ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯣꯡ ꯇꯥꯔꯒꯅꯤ ꯍꯥꯏꯔꯕꯅꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯐꯥꯎꯕ ꯀꯩꯁꯨꯝꯁꯪꯗ ꯅꯪ ꯂꯩꯕ ꯇꯥꯔꯦ꯫ ꯅꯣꯡ ꯍꯦꯛ ꯇꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯉꯥꯡ ꯁꯣꯏꯗꯅ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯆꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯍꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯅꯣꯡ ꯇꯥꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯅꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎꯖꯦꯜꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯜꯂꯛꯇꯨꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯌꯧꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛꯉꯟ ꯆꯥꯊꯣꯛꯅꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯑꯇꯤꯌꯥꯗꯗꯤ ꯅꯣꯡ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯦ꯫ ꯄꯨꯡꯗꯤ 9 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡ 9:30 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯤꯌꯥꯗ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯈꯔ ꯎꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨꯕꯨ ꯎꯕꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯑꯗꯨ ꯁꯨꯝ ꯁꯨꯝ ꯄꯥꯛꯊꯣꯔꯛꯂꯦ꯫ ꯅꯣꯡꯊꯛ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯡ 9 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯅꯣꯡ ꯖꯝ ꯖꯝ ꯍꯩꯙꯔꯛꯂꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯇꯥꯈꯠꯂꯛꯄꯗꯨꯅ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯜ, ꯇꯨꯔꯦꯟ ꯄꯤꯛ ꯄꯤꯛ ꯊꯟꯒꯠꯂꯛꯂꯦ꯫ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯜ, ꯇꯨꯔꯦꯟ ꯄꯥꯊꯣꯔꯛꯂꯦ꯫ ꯂꯝꯕꯤ ꯄꯥꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯇꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯤꯕ ꯄꯟꯗꯤꯠ ꯑꯗꯨ ꯍꯧꯖꯤꯛꯃꯛ ꯄꯨꯊꯣꯔꯛꯎ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃ ꯆꯠꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯨꯔꯦ꯫ ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯅꯣꯡ ꯑꯁꯤ ꯇꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯁꯤꯡꯅ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈꯤꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯥꯝꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯌꯦꯡꯁꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯈꯨꯗꯣꯟ 4 ꯅꯥꯞ ꯇꯝꯃꯒ ꯃꯩꯇꯥꯟ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯆꯤꯡꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯆꯤꯡꯂꯤꯕ ꯂꯩ ꯑꯁꯤ ꯐꯥꯎꯕꯗꯤ ꯅꯣꯡ ꯂꯦꯞꯈꯤꯔꯣꯏ꯫ ꯂꯩ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯍꯥꯡꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤ ꯌꯦꯡꯅꯗꯨꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯗꯨꯅ ꯂꯩꯅꯈꯤ꯫ ꯏꯁꯤꯡꯅ ꯁꯨꯝ ꯁꯨꯝ ꯊꯨꯝꯒꯠꯂꯛ ꯅꯤꯡꯊꯧꯒꯤ ꯗꯥꯔꯤꯗ ꯆꯤꯡꯂꯤꯕ ꯂꯩ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯣꯡ ꯍꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡ ꯍꯥꯡꯉꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯝꯃꯤ꯫ ꯁꯅꯥ ꯈꯥꯎꯖꯥꯎ, ꯂꯨꯄꯥ ꯈꯥꯎꯖꯥꯎ, ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ, ꯂꯟ ꯊꯨꯝ, ꯆꯦꯡ ꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯄꯤꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯤꯜ ꯇꯧꯗꯨꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ, ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯧꯈꯠꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ? ꯏꯕꯨꯡꯉꯣ ꯄꯟꯗꯤꯠ, ꯑꯁꯨꯝ ꯇꯧꯕꯅꯦ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯗꯨ ꯐꯪꯅꯕ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯊꯤꯕꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯡꯈꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯊꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯔꯨꯞ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯕ, ꯅꯣꯡ ꯐꯥꯎꯕ ꯇꯥꯍꯟꯕ ꯉꯝꯕ ꯄꯟꯗꯤꯠ ꯑꯃ ꯂꯩ ꯍꯥꯏꯗꯣꯛꯂꯨꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯇ ꯊꯥꯔꯛꯇ ꯌꯥꯗꯦ ꯍꯥꯏꯔꯛꯂꯦꯅꯦ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯁꯣꯏꯗꯅ ꯉꯝꯖꯒꯅꯤ꯫ ꯅꯅꯥꯏ ꯑꯩ ꯆꯠꯆꯒꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯉꯥꯛꯆꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯐꯔꯦ꯫
ꯍꯌꯦꯡꯃꯛ ꯃꯔꯨꯞꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯈꯪꯅꯕꯅꯦ ꯆꯤꯊꯤ ꯑꯃꯁꯨ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯇ ꯆꯠꯄ ꯇꯥꯔꯝꯈꯤ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯊꯧꯒꯤ ꯆꯤꯊꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯣꯡꯉꯥꯜꯂꯒ ꯆꯪꯂꯒꯦ ꯂꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯨ ꯌꯦꯡꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯜꯂꯒꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯅꯤꯈꯛ ꯊꯣꯡ ꯃꯊꯛ ꯑꯗꯨꯗ ꯂꯥꯛꯄ ꯎꯔꯝꯈꯤ ꯊꯣꯡ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯍꯨꯔꯥꯟꯕ ꯑꯅꯤ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯅꯔꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯅꯦ ꯂꯧꯁꯤꯟꯅꯕ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯦꯛꯁꯤꯜꯂꯤꯕꯅꯤꯅ ꯂꯧꯁꯤꯜꯂꯨꯕ ꯌꯥꯈꯤꯔꯣꯏ ꯅꯤꯡꯊꯧꯒꯤ ꯁꯣꯔꯤ ꯄꯔꯦꯡꯗꯣ ꯀꯗꯥꯏꯗ ꯊꯝꯒꯦ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯊꯥꯡꯒꯄꯥꯠꯀꯤ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯊꯝꯕꯅꯤ ꯏꯇꯥꯎꯅ ꯄꯥꯏꯈꯤꯕ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯒꯦ ꯏꯇꯥꯎ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯑꯩ ꯊꯪꯅꯕ ꯂꯝꯒꯤ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ ꯆꯤꯊꯤ ꯑꯁꯤꯃꯁꯨ ꯏꯅꯤꯡꯊꯧꯗ ꯄꯤꯌꯨ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯊꯣꯉꯥꯛꯄ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯌꯥꯕ ꯂꯧꯔꯝꯃꯤ ꯏꯕꯨꯡꯉꯣ ꯁꯤꯔꯥ ꯏꯇꯥꯎꯅ ꯊꯥꯔꯛꯄ ꯄꯟꯗꯤꯠ ꯍꯥꯏꯔꯤꯁꯦ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯅ ꯊꯥꯕꯤꯔꯛꯄꯅꯤ ꯄꯟꯗꯤꯠꯀꯤ ꯍꯩꯁꯤꯡꯕ ꯄꯨꯝꯅꯃꯛ ꯏꯇꯥꯎꯗꯒꯤ ꯇꯥꯖꯔꯦ ꯄꯟꯗꯤꯠꯅ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯊꯤꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩ ꯍꯦꯛꯇ ꯌꯦꯡꯖꯔꯒꯦ ꯄꯣꯠꯂꯝꯗꯤ ꯀꯔꯤ ꯆꯪꯒꯅꯤ ꯄꯟꯗꯤꯠꯅ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯆꯪꯂꯣꯏ ꯃꯆꯤꯟ ꯇꯨꯝꯕ ꯊꯥꯡ ꯃꯆꯥ ꯑꯃꯈꯛꯇꯤ ꯆꯪꯒꯅꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯇꯨꯝꯕ ꯊꯥꯡ ꯑꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯈꯣꯔꯣ ꯈꯣꯠꯆꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯁꯣꯔꯤ ꯄꯔꯦꯡ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯥꯡꯒꯄꯥꯠꯀꯤ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯂꯩꯔꯦꯅꯦ ꯀꯅꯥ ꯂꯩ ꯊꯥꯡꯒꯄꯥꯠꯀꯤ ꯊꯣꯡꯒ꯭ꯔꯥ ꯃꯈꯥꯗ ꯀꯨꯝꯃꯒ ꯌꯦꯡꯉꯨꯆꯣ ꯏꯅꯤꯡꯊꯧ ꯁꯣꯔꯤ ꯄꯔꯦꯡ ꯂꯩꯔꯝꯃꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯈꯤ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯩꯔꯦ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯥꯠꯀꯤ ꯐꯨꯝꯗꯤ ꯑꯃꯗ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯊꯪ ꯃꯥꯡꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯐꯪꯂꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯅꯥ ꯂꯨꯄꯥ ꯃꯅꯥ ꯀꯌꯥ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯋꯥꯏꯗꯒꯤ ꯀꯩꯗꯒꯤ ꯈꯧꯖꯥꯎ ꯄꯤꯔꯝꯈꯤ ꯅꯤꯡꯊꯧꯅ ꯄꯤꯕ ꯈꯨꯗꯣꯜ ꯄꯣꯠꯇꯅ ꯁꯟꯒꯥꯔꯤ ꯃꯄꯣꯠ 8 ꯐꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯊꯤꯜꯂꯛꯂꯝꯈꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛ ꯍꯟꯖꯔꯛꯂꯦ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯔꯝꯂꯦ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯅꯅꯥꯏ ꯑꯩ ꯀꯠꯆꯔꯦ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯐꯪꯂꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯅꯥ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯠꯊꯣꯛꯂꯝꯈꯤ ꯅꯤꯡꯊꯧꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯅ ꯄꯤꯔꯛꯈꯤꯕ ꯃꯅꯥꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯞꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯕꯤꯔꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯈꯤꯔꯝꯃꯤ ꯇꯥꯁꯤꯟꯕꯗ ꯈꯪꯖꯤꯟꯕꯗ ꯑꯃꯥꯡꯕ ꯂꯩꯇꯦ ꯍꯉꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤ ꯍꯨꯔꯥꯟꯕ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯝꯗ꯭ꯔꯕꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯃ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯡ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯦ ꯃꯀꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯗꯨꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯀꯦꯅ ꯅꯥꯟꯅ ꯇꯣꯅꯥꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯅꯦꯝꯅ ꯀꯩꯊꯦꯜ ꯀꯥꯔꯨꯕꯗ ꯃꯌꯥꯅꯨꯄꯥ ꯄꯤꯖꯅꯕ ꯍꯥꯏꯗꯨꯅ
ꯆꯥꯎꯈ꯭ꯔꯕ ꯁꯔꯦꯡ ꯑꯃ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯁꯔꯦꯡ ꯑꯗꯨ ꯁꯦꯝꯂꯒ ꯊꯥꯎ ꯅꯝꯅ ꯉꯧꯗꯨꯅ ꯃꯔꯨ ꯃꯔꯥꯡ ꯐꯖꯅ ꯍꯥꯞꯇꯨꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯦ꯫ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯛ ꯄꯨꯈꯝ ꯄꯨꯈꯝ ꯊꯤꯗꯣꯛꯂꯦ꯫ ꯏꯟꯁꯥꯡ ꯁꯔꯦꯡ ꯊꯣꯡꯕꯗꯨꯁꯨ ꯇꯦꯡꯀꯣꯠ ꯊꯥꯡꯀꯣꯠ ꯍꯥꯞꯂꯦ꯫ ꯉꯥꯗꯨꯁꯨ ꯆꯥꯎꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯔꯦꯜ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯎꯌꯥꯟꯗ ꯐꯅ ꯌꯥꯝꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯆꯥꯛ ꯄꯨꯈꯝꯁꯤꯡ ꯑꯗꯨ ꯆꯥꯛꯁꯪꯗ ꯄꯔꯦꯡ ꯄꯔꯦꯡ ꯁꯥꯅ ꯊꯝꯂꯒ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯃꯊꯪ ꯃꯊꯪ ꯐꯝꯅꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯃꯤꯅꯧꯒ ꯑꯣꯏꯕꯅꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤꯀꯣ ꯍꯥꯏꯕꯒꯤ ꯈꯜꯂꯨꯕꯗ ꯈꯔꯒ ꯏꯀꯥꯏꯕꯅꯦ꯫ ꯆꯥꯛ ꯑꯗꯨ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯆꯞꯇꯨꯅ ꯈꯔ ꯆꯥꯔꯦ꯫ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯅꯦ, ꯍꯪꯒꯣꯏꯅꯨꯅꯦꯍꯦ, ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯂꯩꯔꯤ, ꯍꯥꯞꯍꯟꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯌꯥꯝꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯉꯖꯥꯎ ꯂꯛꯆꯥꯎꯁꯤꯗ ꯀꯌꯥꯕꯨ ꯍꯩꯅꯖꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯥ ꯆꯥꯗꯅ ꯃꯌꯥꯝ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯦꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯑꯩꯅꯗꯤ ꯄꯤꯖꯅꯤꯡꯗꯨꯅ ꯂꯩꯔꯨꯕꯁꯦ ꯍꯩꯅꯗ꯭ꯔꯕꯣꯏꯔꯦꯀꯣ"꯫ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯅꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨꯗꯤ ꯏꯀꯥꯏ ꯈꯪꯗꯒꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯈꯤꯗꯕꯅ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯕꯣꯏꯔꯦ꯫ ꯍꯥꯎꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯕ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯃꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯨꯠ ꯃꯅꯝ ꯅꯝꯂꯨꯕꯗꯒꯤ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯅꯤꯡꯂꯛꯇꯨꯅ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯌꯥꯟꯗ ꯉꯔꯥꯡꯒꯤꯗꯃꯛ ꯈꯥꯛꯍꯧꯕ ꯁꯔꯦꯡ ꯊꯣꯡꯕꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯜꯂꯕꯣꯏꯔꯦ꯫ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯃꯈꯣꯜꯒ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯦ꯫ ꯑꯃꯝꯕꯗ ꯎꯌꯥꯟ ꯑꯗꯨ ꯀꯣꯏꯃꯥ ꯃꯥꯕꯨꯗ ꯊꯦꯡꯅꯔꯗꯨꯅ ꯇꯞꯅ ꯊꯥꯡꯊꯔꯦ꯫ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯁꯔꯦꯡ ꯑꯗꯨ ꯂꯣꯏꯅ ꯀꯣꯠꯇꯨꯅ ꯆꯥꯊꯣꯛꯂꯦ꯫ "ꯍꯥꯎꯋꯦ ꯁꯤꯗꯤ, ꯈꯨꯍꯥꯎꯁꯤꯗꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯧꯗꯣꯡ ꯆꯪꯗꯨꯅ ꯆꯥꯈ꯭ꯔꯕꯣꯏ ꯅꯤꯡꯅꯕ ꯍꯥꯏꯗꯨꯅꯅꯦ, ꯀꯔꯤꯃꯠꯇ ꯄꯥꯍꯜꯂꯔꯣꯏꯒꯦꯁꯦ, ꯂꯦꯛꯇꯨꯅ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯎꯌꯥꯟ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯒ ꯂꯩ ꯂꯩꯗꯨꯅ ꯃꯔꯩꯅ ꯂꯦꯛꯇꯨꯅ ꯆꯥꯊꯣꯛꯂꯕꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯃꯋꯥꯅ ꯂꯦꯡ ꯑꯣꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯅꯦꯝꯅ ꯃꯤꯀꯞ ꯊꯣꯔꯛꯄꯒꯤ ꯃꯇꯥꯡꯒ ꯆꯥꯅꯔꯨꯗꯨꯅ ꯇꯥꯔꯦꯗꯣ꯫ "ꯍꯩꯃꯥ, ꯍꯧꯗꯣꯡꯁꯦ ꯎꯌꯥꯟꯗ ꯊꯝꯕ ꯉꯥ ꯊꯣꯡꯕ ꯑꯗꯨꯕꯨ ꯆꯥꯔ ꯃꯥꯜꯂꯤꯅꯦꯍꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯧꯒꯠꯂꯛꯄꯗ ꯃꯩ ꯃꯝꯂꯝꯗꯨꯅ ꯐꯨꯡꯒꯥꯗ ꯆꯪꯗꯨꯅ ꯃꯩ ꯀꯥꯝꯅꯕ ꯀꯨꯝꯊꯔꯛꯄꯒꯤ ꯅꯥꯁꯣꯟꯗꯨ ꯅꯤꯡꯉꯣꯜ ꯃꯋꯥꯗꯨꯅ ꯇꯥꯕꯗꯒꯤ ꯎꯌꯥꯟ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯗ꯭ꯔꯕꯣꯏꯔꯦ꯫ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯌꯥꯗ꯭ꯔꯕꯗ, "ꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ, ꯌꯥꯗꯦ ꯁꯤꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥ ꯌꯧꯅꯕ ꯃꯥꯗꯨꯅ ꯂꯥꯛꯄꯗ ꯍꯧꯗꯣꯡ ꯆꯥꯛꯊꯥꯐꯝ ꯎꯈꯣꯡꯗ ꯊꯦꯡꯖꯤꯟꯗꯨꯅ ꯃꯀꯣꯛꯇꯒꯤ ꯎꯌꯥꯟ ꯑꯗꯨ ꯕꯣꯞ ꯂꯥꯎꯅ ꯀꯥꯏꯔꯦ꯫ ꯃꯉꯛ ꯑꯗꯨ ꯃꯈꯩꯅ ꯃꯉꯛꯇ ꯍꯨꯛꯆꯤꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯎꯌꯥꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯃꯅꯦꯝꯅ, "ꯏꯁ, ꯃꯁꯤꯗꯤ ꯍꯧꯗꯣꯡ ꯅꯠꯇꯦꯅ, ꯍꯨꯔꯥꯟꯕ ꯆꯪꯂꯦ"꯫ ꯍꯨꯔꯥꯟꯕ ꯆꯪꯂꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯩ ꯀꯥꯝꯈꯠꯂꯦ ꯑꯃꯗꯤ ꯄꯣꯗꯣꯟ ꯆꯨꯈꯠꯂꯦ꯫ ꯄꯣꯗꯣꯟ ꯍꯦꯛ ꯆꯨꯈꯠꯄꯒ ꯃꯅꯦꯝꯕꯣꯛꯅ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯍꯥꯏꯅ ꯌꯦꯡꯈꯠꯂꯨꯕꯗ ꯃꯌꯥ ꯅꯨꯄꯥꯅ ꯎꯌꯥꯟ ꯃꯉꯛ ꯑꯗꯨ ꯃꯥꯒꯤ ꯃꯉꯛꯇ ꯏꯀꯣꯏ ꯀꯣꯏꯅ ꯌꯥꯜꯂꯒ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯆꯠꯄꯗꯨ ꯎꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯦꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯅ ꯏꯀꯥꯏꯃꯟꯈ꯭ꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯈꯤꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ marang marang ꯇꯧꯅꯔꯤꯁꯤ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯃꯥꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯕꯗꯒꯤ ꯃꯥꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ "ꯑꯁ, ꯑꯣꯟꯊꯣꯛꯄ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤꯗ, ꯉꯟꯅ ꯅꯨꯄꯥ ꯀꯥꯏꯅꯧ ꯍꯥꯏꯅ ꯇꯝꯈ꯭ꯔꯕꯣꯏꯗꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕꯅꯦ ꯑꯋꯥꯕꯅꯦ ꯑꯅꯤ ꯄꯨꯟꯗꯨꯅ ꯐꯃꯨꯡꯗ ꯐꯤꯔꯨꯡ ꯐꯤꯔꯥꯡ ꯈꯨꯝꯖꯤꯟꯗꯨꯅ ꯑꯅꯥꯕꯗꯧꯅ ꯍꯤꯞꯇꯨꯅ ꯂꯩꯈꯤꯕꯣꯏꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯅꯦꯝꯅ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯃꯅꯦꯝꯕꯣꯛ ꯂꯥꯛꯏ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅ ꯃꯅꯦꯝ ꯑꯗꯨ ꯃꯌꯥ ꯅꯨꯄꯥꯒꯤ ꯃꯁꯛ ꯁꯨꯛꯎ ꯎꯗꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫
ꯑꯀꯣꯟꯕꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯏꯀꯥꯏꯗꯨꯅ ꯂꯥꯡꯐꯩꯗ ꯆꯦꯟꯗꯨꯅ ꯂꯣꯠꯈꯤꯕꯗꯒꯤ ꯃꯔꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯔꯕꯤ ꯃꯧ ꯅꯍꯥ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤꯕ ꯑꯣꯏꯔꯦ꯫